ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 14 ꯁꯣꯛ 2014 ꯍꯤꯌꯥꯡꯒꯩꯒꯤ ꯀꯨꯟꯃꯔꯤꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯇ꯭ꯔꯥ ꯁꯪꯂꯦꯟ ꯁꯅꯥ ꯀꯣꯅꯨꯡꯗ ꯏꯅꯤꯡꯊꯧ ꯃꯩꯆꯜꯄꯨꯔꯤ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯃꯗꯤ ꯈꯣꯡꯃꯥꯟ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒ ꯁꯥꯒꯩ ꯑꯁꯤꯒꯤ ꯌꯦꯛ ꯁꯂꯥꯏ ꯑꯁꯤ ꯃꯥꯏꯆꯧ ꯈꯨꯃꯟ ꯁꯂꯥꯏꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯃꯥꯡꯗ ꯁꯥꯒꯩꯆꯥꯁꯤꯡꯗ ꯇꯥꯛꯄꯤꯈꯤ꯫ ꯂꯣꯏꯅꯅ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯃꯠꯇ ꯑꯣꯏꯔꯒꯗꯕ ꯑꯄꯨꯟꯕꯒꯤ ꯈ꯭ꯋꯥꯏꯒꯤ ꯁꯥꯒꯩ ꯄꯣꯛꯄ ꯑꯄꯣꯛꯄꯁꯨ ꯃꯌꯥꯝ ꯐꯅ ꯂꯩꯕ ꯈꯣꯡꯃꯥꯟ ꯁꯥꯒꯩꯗ ꯂꯩꯔꯒꯅꯤ ꯑꯃꯗꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯄꯨꯌꯥꯁꯨ ꯈꯨꯃꯟ ꯁꯂꯥꯏꯗ ꯏꯔꯒꯅꯤ ꯍꯥꯏꯅ ꯄꯨꯟꯅ ꯁꯥꯒꯩꯆꯥ ꯈ꯭ꯋꯥꯏꯅ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠꯂꯛꯄꯅꯆꯤꯡꯕꯁꯨ ꯂꯧꯖꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯀꯦꯜꯒꯤ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯗꯁꯨ ꯊꯝꯖꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯒꯗꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯌꯦꯛ ꯁꯂꯥꯏ ꯑꯁꯤ ꯈꯨꯃꯟ ꯈꯛꯇ ꯑꯣꯏꯔꯦ꯫ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯑꯏꯕꯤ ꯁꯥꯒꯩꯒꯤ ꯌꯦꯛ ꯁꯂꯥꯏꯒꯤ ꯃꯔꯝꯗ ꯅꯩꯅꯔꯤꯕ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯏꯕꯤꯕꯁꯤꯡ ꯑꯃꯗꯤ ꯄꯕ꯭ꯂꯤꯁꯔꯁꯤꯡꯅ ꯃꯈꯥ ꯇꯥꯕꯗ ꯁꯥꯒꯩꯒꯤ ꯌꯦꯛ ꯁꯂꯥꯏ ꯇꯥꯛꯄ ꯑꯃꯗꯤ ꯌꯥꯎꯕ ꯋꯥꯐꯝꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛꯅꯆꯤꯡꯕ ꯐꯣꯡꯕꯤꯕꯗ ꯈꯣꯡꯃꯥꯟ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯁꯂꯥꯏ ꯑꯁꯤ ꯈꯨꯃꯟ ꯍꯥꯏꯅ ꯏꯕꯤꯌꯨ ꯍꯥꯏꯅ ꯈꯣꯡꯃꯥꯟ ꯁꯥꯒꯩꯗ ꯍꯪꯖꯔꯤ ꯑꯃꯗꯤ ꯃꯃꯥꯡ ꯊꯛꯇ ꯂꯩꯔꯝꯕ ꯑꯇꯣꯞꯄ ꯁꯂꯥꯏꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯄꯤꯗꯨꯅ ꯑꯃꯗꯤ ꯆꯨꯝꯊꯣꯛꯄꯤꯔꯒ ꯍꯥꯏꯖꯔꯤꯕ ꯑꯆꯨꯝꯕ ꯌꯦꯛ ꯁꯂꯥꯏ ꯑꯁꯤꯗ ꯁꯦꯝꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯖꯔꯤꯕ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯕꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯐꯣꯡꯕꯤꯔꯛꯄ ꯊꯦꯡꯅꯔꯕꯗꯤ ꯃꯗꯨ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯑꯃꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯆꯧ ꯄꯨꯔꯦꯜꯒꯤ ꯋꯥꯐꯝꯕꯨ ꯊꯧꯑꯣꯏꯗꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯁꯥꯒꯩꯕꯨ ꯂꯥꯟꯅ ꯂꯝꯇꯥꯛꯄꯅꯤ ꯍꯥꯏꯅ ꯂꯧꯖꯗꯨꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯧꯈꯠꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯆꯒꯅꯤ ꯑꯃꯗꯤ ꯃꯗꯨꯒꯤ ꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨꯅ ꯃꯁꯥꯅ ꯄꯨꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯈꯣꯡꯃꯥꯟ ꯁꯥꯒꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯟꯖꯔꯤ ꯑꯃꯁꯨꯡ ꯍꯟꯅ ꯍꯟꯅ